Myanmarda Lanmi Lalonba Singi Lan Kan Khalakle Myanmar border ka Yankai Nipat Bangladesh Changjafam Nikre Myanmarda government ki Lanmi Singa Lalonba Singa Kana Kapnabagi report Singi Marakta Myanmar ki Parliamentary Border Guard Police BGP gi Lanmi Yamdrabada Yankai Nipat Lanmi na Panba Laiba Asidagi Chelat Bangladesh Changjafam Lokre Haina official Singa no Magic Numita Fongokre Larmi sing adu numaiji numit ayu angan bada Tamil border fauraga changlaki amasung Bangladesh border ga BGP dagi changjafam niki BGP personnel yankai nipan adu angan badagi Bangladesh changjafam lauki makoi gi maraktagi taraga mari nomoina pambadagi sokana ngangkhoi lansilaki amasung Rohingya gi camp sing da laiba health facilities sing yauna tungan ba hospital sing layengli haina officer amana fongdorki Masak takthokning daba official aduna haiki parliamentary gi army sing adu makoi ga fammanaba border guard Bangladesh BGP gi custody da Myanmar ga lonana Bangladesh gi khanopok thangba course barja da leidi makoi na purakpa nomai sing BGP khulai thampham da thamgre Myanmar gi army mayam army gi video setuna amasung nomai fajana Bangladesh gi lamda lakhi amasung ataina makoi gi nomai sing mayum da thamlamlaga fijam setlaga Laki haina official aduna fongdoki BGP na oiriba fibam adu makoiga phammanaba Myanmar gi official sing da pau pikre haina su mahangna fongdoki marak asida dakana Myanmar ga lona mafam singda nomai kapnaba gi thodok singda nungnangba fongdokre Myanmar da thokliba hingsa gi thodok singna Bangladesh ki ngamkhaida so ale haina dakana fongdokre Road Transport Minister amasung Awami League gi General Secretary Obaldu Kwadar na Myanmar da oirakliba fibam asida miyeng changnaba China da taksinki maramdi Burmese authorities singa Beijing ga yamna marifai maningi oiba lan asi makoi Myanmar gi oiba wafamni adubo nomai kapagi makol sing ngamkhaida taba matamda miyamgi pukningda masana mi paiba puali maram asina Beijing na miyeng changani haina akoina thajai haina Kwadar na China gi anboy unaraba matungda media da fongdoki BGP gi personnel taraga mari nongandringai dum border lalaga changlaki haina mamangda official singna fongdoki adubo oirakliba fibam asigi matangda general singna hangbada BGP gi spokesman amana pau ngaina bakhanganki adum oinamak nomaji numit nungthil fawa official oina pau tamba amata laikide ngamkhai gan angnaba Bandaba gi district administration na bom natraga nomai maru tarakpa yai hai ki badagi school manga thonglon kre khunja sing yum dagi thoktanaba natraga thokpa tarabasu cheksinaba BGP na khangan kre Myanmar da army gi helicopter sing na Lalonba gi flight sing da attack tawbada shiba amasung sopa yamna yaure haina ngamphoi gi nakal animaktagi reporting fangi haina official sing na fongdorki Myanmar da nomai kapnaba gi makol sing Bangladesh da Thangja numiki numida amasung nomaji numita tabada khunja sing mi paiba poknare haina local union parishad ki member sing yauna ngamkhaida leiba khunja sing na fongdoki Kuki lamhemba sing na lamtai khunau da nomai kapsilakre more da bom pakai hankre mamang thagi kumathoi da Kuki lamhemba sing na Jiribam district ki Boro Brekta police station na komba maitai khul sing tamna bom amasung nomai kapsinduna attack tawrakraba matuk ngasi nungti pung anirom tarakpadasu police station asina koliba lamtai khunaugi maitai khula Kuki lamhemba singna nongmai maru ani kapsilakre hairi thaudu asida aso apan yaukhidrabasu khunja sing tharak hungatnaki panba yabadi mamang thagi kunmathoi da chathakiba attack aduga mai lainana Boro Brekta khungi luchingba sing NGO sing amasung police na punna faminaduna wari sanaraga asigumba thaudu asi amuk hana thoongumsi haibagi yanaba puraktun lairakhibani amaramda ngasi ayuk border town more gi State Bank of India branch ki manakta hand grenade amalairaba thengnare hari bom adugi pauktabadagi manga suba Assam Rifles ki bomb expert chin mafum adudagi lakhalaga mi soandana lamhang amada pukhai hangre hari border town asi ngasi kharani ki mamangdagi state amasung central ahenba forcing deploy tawgna mafam asigi law and order gi fibam ningthijan ngak semba hawrakibani aduba hawjik fawgi Kuki lamhemba singna deploy tawriba state amasung central forcing da amuk hanna khut tharakloi haibagi pukning lumba fibam da laitribani maungnaha ama thari yandana siramle khundrakpam islamic constituency gi manung chanba chanung awang laikai da leiba yum ama gi maungnaha ama saksang da thari yalaga siramle hari
ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯋꯥꯏꯈꯣꯝ ꯑꯣꯡꯕꯤ ꯆꯟꯗ꯭ꯔꯤꯃꯥ ꯂꯩꯃ ꯆꯍꯤ 32 ꯃꯄꯨꯔꯣꯏꯕ ꯋꯥꯏ ꯅꯣꯡꯗꯝꯕ ꯃꯩꯇꯩ ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯧ ꯅꯍꯥ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁꯅ ꯑꯜꯅꯦꯆꯔꯦꯜ ꯗꯦꯠꯀꯤ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯖꯦꯅꯤꯝꯁꯀꯤ ꯃꯦꯔꯦꯜꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇ꯭ꯔꯦꯅꯤꯡ 3 ꯁꯣꯛꯈꯤꯕꯗꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯃꯦꯘꯥꯂꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯂꯆꯤꯠ ꯕꯣꯔꯐꯨꯀꯥꯟ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯑꯦꯊꯅꯤꯛ ꯒ꯭ꯔꯨꯞ ꯑꯅꯤꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇ꯭ꯔꯦꯅꯤ ꯌꯥꯝꯗ꯭ꯔꯕ ꯃꯈꯣꯏ 3 ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯍꯥꯏ ꯁꯣꯛꯂꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ 3 ꯖꯣꯔꯍꯥꯠ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯑꯦꯗꯃꯤꯠ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯦꯝꯍꯧꯔꯤꯕ ꯑꯁꯣꯛꯄ ꯃꯤ 4ꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯁꯣꯛꯂꯕ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁꯀꯤ ꯇ꯭ꯔꯦꯅꯤꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯃꯤꯅꯤ ꯑꯃꯁꯨꯡ ꯊꯥꯡꯖ ꯅꯨꯃꯤꯠ ꯅꯨꯃꯤꯗꯥꯡ ꯆꯥꯛꯂꯦꯟꯒꯤ ꯃꯇꯝꯗ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯐꯝꯗ ꯈꯠꯅ ꯆꯩꯅꯔꯛꯄꯅꯤ, ꯃꯗꯨꯗ ꯑꯇꯩ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤꯡꯁꯨ ꯈꯪꯗꯣꯛꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤ ꯑꯁꯤꯗ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ 3ꯅ ꯚꯤꯖꯤꯠ ꯇꯧꯈꯤ ꯑꯃꯗꯤ ꯇ꯭ꯔꯦꯅꯤꯡꯁꯤꯡꯗ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯉꯥꯡꯈꯤ꯫ ꯑꯁꯥꯝꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯖꯤ.ꯄꯤ. ꯁꯤꯡꯍꯅ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯄꯗ ꯑꯁꯥꯝꯒꯤ ꯗꯔꯒꯥꯎꯗ ꯂꯩꯕ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯗ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯇ꯭ꯔꯦꯅꯤꯁꯤꯡꯒꯤ ꯃꯔꯛꯇ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏꯗ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯗꯤ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯉꯥꯛꯅ ꯆꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯦꯀꯥꯗꯃꯤ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯂꯤꯕ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯆꯠꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯐꯪꯍꯜꯂꯣꯏ꯫ ꯑꯣꯟꯅ ꯇꯩꯅꯕ ꯁꯥꯖꯠ ꯆꯠꯂꯛꯂꯕꯗꯤ ꯃꯈꯣꯏꯗꯨ ꯌꯥꯝꯅ ꯂꯨꯕ ꯇ꯭ꯔꯦꯅꯤꯡ ꯆꯠꯊꯍꯟꯗꯨꯅ ꯆꯨꯝꯊꯣꯛꯀꯅꯤ꯫ ꯂꯆꯤꯠ ꯕꯣꯔꯐꯨꯀꯥꯟ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯅꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯌꯦꯟꯊꯣꯛꯄ ꯃꯇꯝꯗ ꯈꯠꯅ ꯆꯩꯅꯕ ꯑꯗꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯊꯣꯛ ꯑꯗꯨ ꯔꯤꯁꯣꯜꯚ ꯇꯧꯈ꯭ꯔꯦ꯫ ꯔꯦꯟꯖ ꯑꯥꯏ.ꯖꯤ.ꯄꯤ. ꯑꯃꯁꯨꯡ ꯗꯤ.ꯑꯥꯏ.ꯖꯤ. ꯇ꯭ꯔꯦꯅꯤꯡ ꯅꯍꯥꯁꯤꯡ ꯑꯗꯨꯒ ꯂꯩꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯣꯔꯁꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯌꯦꯡꯁꯤꯟꯅꯕ ꯁꯦꯅꯤꯌꯔ ꯑꯥꯏ.ꯖꯤ.ꯄꯤ.ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯑꯦꯝ. ꯄ꯭ꯔꯗꯤꯠ ꯁꯤꯡꯍ ꯑꯦꯀꯥꯗꯃꯤ ꯑꯁꯤꯗ ꯊꯨꯡꯈ꯭ꯔꯦ꯫ ꯋꯥꯊꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯌꯦꯡꯁꯤꯜꯂꯤ ꯑꯃꯁꯨꯡ ꯐꯤꯚꯝ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯑꯊꯦꯡꯕꯗ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯖꯣꯔꯍꯥꯠ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯕ ꯇ꯭ꯔꯦꯅꯤ 3 ꯑꯗꯨꯁꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯦꯅꯤꯡꯁꯤꯡꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯄ ꯊꯤꯡꯅꯕ ꯍꯌꯦꯡ ꯑꯣꯐꯤꯁꯤꯌꯦꯜ ꯃꯤꯇꯤꯡ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟ ꯏꯝꯐꯥꯜ ꯌꯧꯔꯛꯈ꯭ꯔꯦ, ꯄꯥꯎꯃꯤꯁꯤꯡ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕꯗ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯌꯧꯔꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯈꯤꯕ ꯑꯗꯨꯗ ꯃꯥꯡꯖꯧꯅꯅ ꯉꯥꯏꯔꯒ ꯂꯩꯔꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯗꯦꯜꯂꯤꯗ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯔꯨꯔꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯎꯅꯔꯨꯔꯕ ꯑꯦꯟ. ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯁꯨꯡ ꯇ꯭ꯔꯥꯛꯁꯇ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯕꯒꯤ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯁꯦꯟꯇꯔꯅ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯅ ꯊꯥꯒꯠꯂꯛꯈꯤ꯫ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯐꯣꯡꯗꯣꯛꯇꯕꯅ ꯍꯦꯟꯅ ꯀꯨꯞꯄ ꯄꯥꯎꯁꯤꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯎꯃꯤꯁꯤꯡꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯑꯦꯌꯔꯄꯣꯔꯠꯇ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯃꯤꯁꯤꯡꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡꯗꯒꯤ ꯒꯥꯔꯤ ꯇꯣꯡꯂꯒ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯕꯪꯒ꯭ꯂꯣ ꯇꯝꯅ ꯆꯠꯈꯤ꯫ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯗ꯭ꯋꯥꯔꯀꯥꯗ ꯁꯥꯒꯠꯂꯤꯕ ꯃꯅꯤꯄꯨꯔꯤ ꯚꯕꯟꯁꯨ ꯌꯦꯡꯁꯤꯜꯂꯝꯕ ꯂꯩꯈꯤ꯫ ꯌꯦꯡꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯦꯁ. ꯁꯩꯇ꯭ꯔꯚꯇ꯭ꯔ ꯑꯃꯁꯨꯡ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯦꯁ. ꯕꯁꯟꯇ ꯀꯨꯃꯥꯔꯁꯨ ꯌꯥꯎꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔꯚꯇ꯭ꯔ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔ ꯕꯁꯟꯇ ꯀꯨꯃꯥꯔꯒ ꯂꯣꯏꯅꯔꯛꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 22ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯦꯔꯤꯌꯦꯠ ꯑꯣꯐꯤꯁꯇ ꯔꯨꯔꯤꯡꯗ ꯂꯩꯔꯤꯕ ꯅꯥꯒꯥꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯌꯥꯎꯅ ꯑꯦꯝ.ꯑꯦꯜ.ꯑꯦ 35ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯐ ꯐꯠꯇ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯅꯔꯤꯕꯁꯨ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯑꯃꯁꯨꯡ
ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯊꯨꯒꯥꯏꯔꯒ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯅꯔꯤꯕ ꯁꯨ ꯑꯁꯤ ꯍꯟꯗꯣꯛꯅꯅꯕ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ MLA 35ꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯅꯕ ꯐꯤꯔꯦꯞ ꯑꯂꯧꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 23ꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯪꯂꯥꯒꯤ ꯎꯠꯇ꯭ꯔ ꯃꯃꯥꯡꯗ ꯇꯝꯄꯥꯛꯀꯤ MLAꯁꯤꯡꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯌꯥꯎꯗꯅ MLA 33, ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯃꯍꯥꯔꯥꯖ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕ ꯑꯃꯁꯨꯡ ꯂꯣꯛ ꯁꯚꯥꯒꯤ MP ꯌꯨꯅꯤꯌꯟ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯑꯦꯗꯨꯀꯦꯁꯟ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯗꯥꯛꯇꯔ R.K. ꯔꯟꯖꯟ ꯁꯤꯡꯍ ꯌꯥꯎꯅ ꯀꯧꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯄꯨꯟꯅ ꯋꯥꯁꯛ ꯂꯧꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟ 3 ꯑꯗꯨ MLAꯁꯤꯡ ꯑꯃꯗꯤ MPꯁꯤꯡꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯈꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇꯔꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯁꯨ ꯄꯤꯈꯤꯕꯅꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯎꯅꯈꯤꯕ ꯑꯗꯨꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯣꯡꯗꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯃꯛꯇꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗꯤ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯣꯔꯦꯗ ꯀꯨꯀꯤꯒꯤ ꯗ꯭ꯔꯥꯃꯥ, ꯀꯥꯔꯐ꯭ꯌꯨ ꯃꯅꯨꯡꯗ ꯗꯨꯀꯥꯟ ꯐꯝꯒꯦ ꯌꯥꯗꯕꯒꯤꯁꯨ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯏꯔꯥꯡ ꯍꯧꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯒꯗꯕ ꯌꯦꯡꯂꯒ ꯁꯥꯟꯅꯔꯤꯕ ꯗ꯭ꯔꯥꯃꯥꯒꯤ ꯁꯔꯨꯛ ꯑꯃ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯊꯝꯂꯤꯕ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯃꯅꯨꯡꯗ ꯍꯥꯡꯂꯝꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯜꯍꯜꯂꯨꯕꯒꯤꯗꯃꯛ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯔꯝ ꯆꯥꯗꯅ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯣꯔꯦ ꯇꯥꯎꯟꯗ ꯊꯝꯂꯤꯕ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯨꯒꯥꯏꯗꯨꯅ ꯗꯨꯀꯥꯟ ꯍꯥꯡꯂꯝꯕꯁꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯣꯡ ꯂꯣꯟꯁꯤꯟꯍꯟꯈꯤ꯫ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯂꯝꯕꯁꯤꯡ ꯀꯥꯔꯐ꯭ꯌꯨ ꯊꯨꯒꯥꯏꯕꯒꯤꯗꯃꯛꯇ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯟ ꯂꯧꯈꯠꯈꯤ꯫ ARꯅ ꯗꯨꯀꯥꯟ ꯍꯥꯡꯂꯝꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤ ꯍꯥꯏꯗꯨꯅ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯃꯣꯔꯦ IVꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇ ꯊꯣꯝꯖꯤꯟꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯏꯔꯥꯡ ꯑꯗꯨ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯝ ꯆꯥꯗꯕ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯃꯣꯔꯦꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ RAF ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯇꯨꯡꯗ 5 ꯁꯨꯕ ARꯒꯤ ꯄꯣꯁꯠ ꯑꯗꯨꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯏ, ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯕ ꯌꯥꯎꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒ ꯂꯥꯛꯂꯤ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯧꯊꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯅꯕ ꯗꯤꯃꯥꯟ ꯇꯧꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟ ꯌꯥꯎꯅ ꯃꯈꯣꯏꯗ ꯁꯣꯛꯂꯛꯄ ꯌꯥꯕ ꯊꯕꯛ ꯂꯧꯈꯠꯂꯛꯂꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯪꯍꯟꯗꯕ ꯌꯥꯎꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯊꯣꯝꯖꯤꯜꯂꯒ ꯏꯔꯥꯡ ꯍꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯄꯗꯨ ꯐꯤꯚꯝꯁꯤꯗꯗꯤ ꯏꯆꯥ ꯏꯅꯥꯎꯅꯤ ꯍꯥꯏꯅꯤꯡꯂꯛꯇ꯭ꯔꯦ꯫ ꯈꯥꯏꯗꯦꯝ ꯃꯅꯤ, ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯄꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯏꯆꯥ ꯏꯅꯥꯎꯅꯤ ꯍꯥꯏꯅꯤꯡꯂꯛꯇ꯭ꯔꯦ꯫ ꯁꯨ ꯂꯧꯊꯣꯛꯄ, ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯌꯥꯎꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯤꯕꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝꯁꯤꯗꯗꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯥꯏꯔꯒꯗ꯭ꯔꯥ ꯈꯜꯂꯛꯂꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯋꯨꯃꯦꯟ ꯔꯥꯏꯠꯁ ꯀꯝꯃꯤꯁꯟꯒꯤ ꯑꯦꯛꯇꯤꯡ ꯆꯦꯌꯔꯄꯔꯁꯟ ꯑꯣꯏꯔꯝꯈꯤꯕ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯑꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯌꯨꯅꯤꯚꯔꯁꯦꯜ ꯃꯗꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UMOꯒꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯋꯥꯔꯛꯁꯣꯞ ꯑꯃꯗ ꯑꯊꯣꯏꯕ ꯃꯤꯡꯊꯤꯜꯂꯣꯟ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯆꯨꯔꯆꯥꯟꯄꯨꯔ, ꯃꯣꯔꯦ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯣꯔꯦ, ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯩꯉꯥꯛꯁꯤ ꯂꯩꯕꯣꯏ ꯂꯩꯇ꯭ꯔꯕꯣꯏ ꯇꯪꯈꯥꯏ ꯑꯃ ꯁꯤꯔꯒ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝ ꯋꯥꯔꯦ꯫ ꯑꯃꯔꯣꯝꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯇꯕꯒꯨꯝꯂꯦ, ꯃꯔꯝꯗꯤ ꯂꯩꯉꯥꯛꯀꯤ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯑꯃꯤꯠ ꯁꯥꯍꯅ ꯑꯩꯈꯣꯏꯒꯤ ꯀꯔꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯀꯕꯖꯥ ꯀꯨꯟꯗꯜ ꯑꯗꯨ ꯑꯔꯖꯨꯟꯅ ꯍꯥꯠꯍꯟꯅꯕ ꯍꯣꯠꯅꯕꯒꯨꯝꯕꯅꯤ꯫ ꯀ꯭ꯔꯤꯁꯅ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯗꯒꯤ ꯀꯆ ꯀꯨꯟꯗꯜ ꯂꯧꯊꯣꯛꯄꯒꯨꯝ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯄꯋꯥꯔ ꯀꯔꯅ ꯕꯤꯔꯦꯟꯗꯒꯤ ꯂꯧꯊꯣꯛꯂꯦ꯫ ꯋꯦꯁ ꯕꯦꯡꯒꯜꯗꯒꯤ ꯀꯨꯜꯗꯤꯞꯇ ꯁꯤꯟꯅꯔꯦ꯫ ꯀꯨꯜꯗꯤꯞꯅ ꯀꯆ ꯀꯨꯟꯗꯜ ꯑꯗꯨ ꯍꯥꯞꯆꯤꯟꯕ ꯎꯞꯄ ꯃꯇꯝꯗ ꯍꯩꯇꯕꯗꯒꯤ ꯀꯣꯝꯂꯤ ꯀꯣꯝꯂꯤ ꯇꯧꯕꯗꯒꯤ ꯀꯆ ꯀꯨꯟꯗꯜ ꯑꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯣꯔꯦꯗ SDPO ꯑꯅꯟ ꯀꯨꯃꯥꯔ ꯁꯤꯔꯤ꯫ ꯑꯇꯩ ꯄꯨꯂꯤꯁꯁꯤꯡꯁꯨ ꯁꯤꯔꯤ꯫ ꯃꯐꯝ ꯀꯌꯥꯗ ꯑꯁꯤꯕ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯀꯨꯜꯗꯤꯞꯅ ꯀꯆ ꯀꯨꯟꯗꯜ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯗꯒꯤ ꯂꯩꯕꯥꯛꯁꯤ ꯐꯦꯜ ꯑꯣꯏꯔꯦ, ꯃꯥꯡꯍꯜꯂꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯪꯂꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯩꯕ ꯔꯨꯇꯤꯟ ꯂꯩꯉꯥꯛ ꯑꯣꯏꯔꯤ꯫
ꯔꯨꯇꯤꯟ ꯍꯥꯏꯕꯗꯤ ꯑꯔꯥꯡꯐꯝ ꯑꯣꯏꯕ ꯑꯃꯁꯨꯡ ꯌꯨꯝꯕꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯕꯗꯨꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯠꯇ꯭ꯔꯒ ꯂꯥꯟꯅ ꯊꯧꯔꯝ ꯍꯥꯏꯕꯁꯤ ꯆꯥꯎꯍꯟꯕ ꯄꯤꯛꯍꯟꯕ ꯌꯨꯝꯕꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯌꯨꯝꯕꯨꯅ ꯊꯕꯛ ꯇꯧ ꯍꯥꯏꯔꯒ ꯑꯔꯥꯡꯐꯝꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯅꯣꯛꯅꯕ ꯅꯠꯇꯦ ꯍꯥꯏꯔꯗꯨꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯁꯨꯡꯖꯪ ꯄꯥꯏꯔꯝꯕꯗꯒꯤ ꯈꯨꯕꯥꯛ ꯄꯥꯏꯔꯒ ꯑꯃꯨꯛ ꯊꯝꯕꯥꯜ ꯄꯥꯏꯔꯛꯄꯗꯒꯤ ꯁꯣꯟꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯗꯤ ꯑꯃꯈꯛꯇꯅꯤ ꯍꯣꯡꯗꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛꯁꯨ ꯉꯥꯛꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯑꯃꯤꯠ ꯁꯥꯍꯅ ꯀꯌꯥꯝ ꯆꯥꯎꯕ ꯒꯨꯂꯤ ꯄꯤꯖꯕꯗꯒꯤ ꯄꯪꯊꯈꯤꯕꯅꯣ ꯈꯪꯗꯦ꯫ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛ ꯊꯥꯎ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯊꯥꯎ ꯍꯥꯞꯄꯤꯕ ꯆꯪꯏ꯫ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯑꯃꯗ ꯂꯥꯛꯂꯕꯅꯤ꯫ ꯌꯦꯡꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯡꯊꯨꯡ ꯑꯣꯏꯈꯤꯕ ꯂꯥꯏꯐ ꯚꯤꯖꯟ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯦꯗꯚꯥꯏꯖꯔ ꯑꯉꯣꯝꯆꯥ ꯑꯔꯥꯕꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤꯗꯤ ꯃꯥꯡꯈ꯭ꯔꯁꯅꯨ ꯃꯨꯠꯈ꯭ꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯤꯚꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯆꯪꯏ꯫ ꯇ꯭ꯔꯦꯟ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯠꯅꯤ ꯐꯤꯅꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯩꯔꯕꯗ ꯀꯅꯥꯅ ꯇꯥꯟꯒꯅꯤ ꯍꯪꯂꯗꯨꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯌꯥꯝꯅ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯌꯣꯠꯁꯤꯟꯈꯤꯒꯅꯤ꯫ ꯏꯆꯥ ꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯁꯦꯜ ꯄꯥꯏꯕ ꯑꯆꯧꯕ ꯀꯝꯄꯅꯤ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯨ.ꯑꯦꯝ.ꯑꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯁꯤꯔꯣꯖꯤꯅꯤ ꯂꯩꯃꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯈꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯥꯔꯜꯗ ꯋꯨꯃꯦꯟ ꯔꯥꯏꯠꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯆꯤꯌꯔꯃꯦꯟ ꯗꯣꯛꯇꯔ ꯂꯥꯏꯖꯤꯡꯂꯦꯟ ꯆꯤꯡꯁꯥꯡꯂꯥꯛꯄ ꯅꯥꯃꯩꯔꯥꯛꯄꯝ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯄ꯭ꯔꯣꯖꯤꯀ꯭ꯌꯨꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯉꯥꯉꯣꯝ ꯇꯦꯖꯀꯨꯃꯥꯔꯅ ꯑꯈꯟꯅꯕ ꯃꯤꯡꯊꯨꯡꯁꯤꯡ ꯑꯣꯏꯈꯤ꯫